ꯑꯁ ꯀꯩꯅꯣ ꯅꯣꯏ ꯑꯣꯖꯥꯁꯦ ꯀꯨꯏꯍꯦ ꯅꯍꯥꯟꯃꯨꯛ ꯑꯩꯈꯣꯏꯅ ꯇꯝꯃꯛꯄꯗꯨꯗꯤꯅꯦꯁꯦ ꯑꯩꯈꯣꯏꯅ ꯌꯧꯔꯛꯄꯁꯤꯗꯤ ꯑꯣꯖꯥꯁꯦ ꯐꯝꯃꯒꯅꯦ ꯉꯥꯏ ꯂꯩꯔꯝꯃꯤꯁꯦ ꯈꯪꯕ꯭ꯔꯥ ꯏꯕꯦꯝꯃ ꯑꯗꯨꯗꯣꯅꯦ ꯑꯩ ꯀꯩꯅꯣꯝ ꯍꯪꯒꯦꯅꯦ ꯅꯪꯅ ꯅꯣꯏ ꯏꯁꯩꯒꯤ ꯑꯣꯖꯥꯗꯒꯤ ꯇꯣꯛꯂꯛꯏꯁꯦ ꯁꯤ ꯀꯃꯥꯏꯅ ꯇꯣꯛꯂꯛꯏꯅꯣ ꯑꯁ ꯀꯩꯝ ꯂꯩꯕ ꯋꯥ ꯅꯠꯇꯦ ꯁꯤ ꯏꯕꯦꯝꯃ ꯑꯩꯗꯤ ꯑꯣꯖꯥꯅ ꯈꯤꯇꯪ ꯇꯥꯛꯄꯗ ꯑꯩꯅꯁꯦ ꯑꯩꯅ ꯍꯩꯒꯜꯂꯤꯗꯅ ꯈꯪꯕ꯭ꯔꯥ ꯅꯣꯏꯁꯨ ꯑꯗꯨꯝ ꯈꯪꯉꯤꯗꯨꯅꯦ ꯑꯩꯈꯣꯏ ꯇꯝꯃꯤꯟꯅꯔꯛꯄꯤꯁꯤꯗ ꯑꯗꯣ ꯑꯩꯅ ꯁꯥꯔꯦꯒ ꯃꯄꯥ ꯁꯛꯄꯗꯣ ꯑꯩꯅ ꯗꯛ ꯂꯥꯎꯅ ꯁꯛꯄꯗꯨꯗꯅꯦ ꯑꯣꯖꯥꯁꯤꯅ ꯑꯩꯉꯣꯟꯗ ꯇꯥꯛꯁꯜꯂꯛꯏꯅꯦ ꯍꯥꯏꯕ ꯍꯩꯅ ꯈꯪꯉꯤꯗꯃꯛꯇꯗꯨꯗ ꯑꯗꯩꯗꯤ ꯑꯩꯅ ꯁꯥꯎꯅꯤꯡꯅ ꯇꯧꯊꯣꯛꯄ ꯑꯗꯒꯤ ꯅꯪꯗꯤ ꯍꯥꯟꯅ ꯊꯥꯏꯅꯁꯦ ꯄꯨꯜꯂꯦ ꯑꯗꯩ ꯏꯁꯩ ꯇꯝꯃꯤꯁꯨ ꯃꯌꯥꯝꯅ ꯋꯥ ꯂꯥꯎꯅꯔꯦꯗꯅ ꯈꯪꯕ꯭ꯔꯥ ꯔꯥꯅꯤꯗꯤ ꯍꯩꯌꯦꯅ ꯑꯗꯩꯗꯤ ꯑꯩꯅ ꯄꯨꯂꯞ ꯇꯝꯃꯤꯟꯅꯔꯒ ꯄꯨꯂꯞ ꯍꯩꯍꯧꯕꯗ ꯐꯩꯗꯅ ꯑꯗꯒꯤ ꯁꯨꯝ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯄ ꯑꯗꯒꯤ ꯀꯩꯅꯣ ꯆꯥꯡ ꯅꯥꯏꯅꯁꯨ ꯇꯥꯛꯇꯦ ꯇꯥꯛꯅꯤꯡꯉꯀꯥꯟꯗ ꯑꯃꯨꯛ ꯇꯥ ꯑꯗꯒꯤ ꯂꯦꯞꯅꯤꯡꯉ ꯂꯦꯞ ꯀꯩꯅꯣ ꯁꯤꯕꯣ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯖꯔꯛꯇꯦ ꯑꯝꯇ ꯆꯥꯁꯤꯜꯍꯧꯔꯦꯗꯅ ꯑꯣꯖꯥ ꯌꯥꯔꯦ ꯅꯪꯁꯨ ꯊꯣꯛꯁꯟꯇ ꯈꯪꯕ ꯑꯣꯖꯥ ꯀꯩꯅꯣꯅꯤꯅ ꯁꯦ ꯔꯥꯅꯤ ꯑꯣꯖꯥ ꯅꯍꯥꯟ ꯑꯣꯖꯥꯅ ꯌꯨꯝꯗ ꯈꯔ ꯄꯥꯎꯅ ꯍꯥꯏꯕꯗꯣ ꯈꯔ ꯁꯛꯎ ꯎꯔꯥꯏꯌꯨ ꯍꯥꯏꯕꯗꯣ ꯎꯔꯥꯏꯕ꯭ꯔꯣ ꯅꯪꯕꯣ? ꯎꯔꯥꯏꯌꯨ ꯑꯣꯖꯥ ꯑꯩꯗꯤ ꯌꯨꯝꯗꯒ ꯊꯕꯛ ꯑꯝꯇ ꯇꯧꯕꯖꯥꯠ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯃꯥꯅꯁꯨ ꯌꯨꯝꯗ ꯑꯩꯅ ꯁꯤꯗ ꯇꯥꯛꯑꯦꯅ ꯐꯅꯥꯝ ꯇꯥꯛꯑꯁꯨ ꯅꯣꯏꯅ ꯅꯊ꯭ꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯌꯨꯝꯗ ꯎꯔꯥꯏꯗ꯭ꯔꯕ ꯎꯄꯥꯏ ꯂꯩꯔꯣꯏꯀꯣ ꯂꯤꯟꯊꯣꯏ ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯔꯕ? ꯑꯣꯖꯥ ꯑꯩꯁꯨ ꯑꯗꯨꯝ ꯉꯪꯉꯤ ꯌꯨꯝꯗ ꯑꯗꯨꯗꯤ ꯅꯍꯥꯟ ꯑꯣꯖꯥꯅ ꯊꯥꯔꯛꯑꯣ ꯍꯥꯏꯕꯗꯣ ꯅꯉꯣꯟꯗ ꯍꯥꯟꯅ ꯍꯦꯛꯇ ꯍꯧꯔꯁꯤꯀꯣ ꯑꯗꯨꯗꯤ ꯍꯣꯏ ꯑꯣꯖꯥ ꯍꯧꯔꯣ ꯑꯩ ꯍꯧꯔꯛꯑꯒꯦ ꯑꯗꯨꯗꯤ ꯑꯃꯨꯛ ꯑꯣꯖꯥ ꯁꯛꯑꯒꯦꯀꯣ ꯃꯄꯣꯛ ꯂꯥꯡꯉꯣꯟ ꯈꯨꯗꯤꯡꯗ ꯁꯥꯅꯧ ꯅꯪꯕꯨ ꯊꯥꯔꯔꯣꯏ ꯉꯥꯏꯈꯣ ꯁꯣꯔꯗꯣ ꯌꯥꯗꯦ ꯁꯛꯂꯛꯑꯒꯦ ꯈꯤꯇꯪꯒ ꯆꯤꯡꯉꯣ ꯍꯣꯏ ꯁꯥꯡꯅ ꯆꯤꯡꯒꯗꯕ ꯆꯦꯡ ꯈꯞꯄꯗꯧꯅ ꯃꯌꯥꯏꯗ ꯊꯛ ꯊꯛ ꯅꯤꯛꯏꯗꯣ ꯑꯗꯨ ꯌꯥꯗꯦ ꯁꯛꯂꯛꯑꯒꯦ ꯁꯛꯒꯦꯀꯣ ꯑꯣꯖꯥ ꯃꯄꯣꯛ ꯂꯥꯡꯉꯣꯟ ꯈꯨꯗꯤꯡꯗ ꯁꯥꯅꯧ ꯅꯪꯕꯨ ꯊꯥꯔꯔꯣꯏ ꯌꯥꯗꯦ ꯂꯩꯍꯧꯔꯣ ꯆꯠꯂꯒꯦ 이따 만져가다 ꯌꯥꯗ꯭ꯔꯦ 이세이도 야돼 사나우 ꯅꯪꯕꯨ ꯊꯥꯔꯣꯏ ꯍꯥꯏꯕ ꯅꯠꯇꯦ ꯀꯩ ꯍꯥꯏꯅꯣ ꯃꯥꯟꯖꯅ ꯇꯨꯡ ꯏꯟꯖꯒꯦ ꯍꯥꯏꯕꯅꯦ ꯃꯌꯦꯛꯇꯣ ꯌꯥꯗꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯣ ꯂꯤꯟꯊꯣꯏꯅ ꯑꯃꯨꯛ ꯉꯥꯡꯂꯛꯑꯣ ꯍꯣꯏ ꯍꯧꯗꯦꯝ ꯊꯣꯛꯎ ꯍꯥꯟꯅꯅꯦ ꯏꯁꯩ ꯃꯔꯛꯇ ꯍꯥꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯇꯧꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯀꯣ ꯏꯁꯩ ꯁꯛꯑꯝꯗꯥꯏꯗ ꯍꯧꯗꯦꯝ ꯊꯣꯛꯎ ꯍꯣꯏ ꯑꯣꯖꯥ ꯁꯥꯜꯂꯛꯑꯒꯦꯀꯣ ꯑꯗꯨꯗꯤ ꯍꯧꯔꯁꯤ ꯃꯄꯣꯛ ꯂꯥꯡꯉꯣꯟ ꯈꯨꯗꯤꯡꯗ ꯃꯥꯟꯖꯅꯀꯗ ꯂꯩꯖꯒꯦ 이세 ꯃꯌꯦꯛꯇꯣ ꯌꯥꯗꯦ ꯅꯕꯥꯅꯤꯗꯒꯤꯗꯤꯅꯦ ꯔꯥꯅꯤꯅ ꯈꯔ ꯍꯥꯟꯅ ꯀꯩꯅꯣ ꯇꯧꯔ ꯃꯉꯣꯟꯗ ꯑꯃꯨꯛ ꯇꯥꯁꯤꯀꯣ ꯑꯗꯨꯒ ꯃꯉꯣꯟꯗ ꯇꯥꯔꯀꯥꯟꯗ ꯃꯥꯅꯒꯤ ꯁꯨꯔ ꯀꯃꯥꯏꯅ ꯆꯤꯡꯉꯤ ꯂꯩꯗꯅꯀꯣ ꯇꯣꯟꯁꯦ ꯑꯞ ꯗꯥꯎꯟ ꯁꯥꯟꯅꯩꯅꯤ ꯏꯁꯩ ꯁꯛꯄ ꯍꯥꯏꯁꯤꯀꯣ ꯑꯗꯣ ꯃꯉꯣꯟꯗꯒꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤꯀꯣ ꯏꯕꯦꯝꯃ ꯔꯥꯅꯤ ꯅꯪ ꯑꯃꯨꯛ ꯁꯛꯑꯁꯤ ꯅꯕꯥꯅꯤꯁꯨ ꯃꯨꯟꯅ ꯇꯥꯁꯤꯀꯣ ꯅꯕꯥꯅꯤꯗꯒꯤꯗꯤ ꯃꯥꯅ ꯈꯤꯇꯪ ꯍꯥꯟꯕꯅꯤꯅꯀꯣ ꯃꯥꯅ ꯁꯛꯄꯁꯦ ꯇꯥꯔꯒ ꯅꯣꯏꯁꯨ ꯇꯥꯁꯜꯂꯣ ꯀꯃꯥꯏꯅ ꯑꯀꯥꯀꯨꯝ ꯁꯥꯟꯅꯔꯤꯅꯤꯀꯣ ꯋꯥꯡꯅ ꯆꯤꯡꯈꯠꯄ ꯆꯤꯡꯊꯔꯛꯄ ꯑꯗꯨ ꯃꯉꯣꯟꯗ ꯑꯃꯨꯛ ꯇꯥꯁꯤꯀꯣꯃꯄꯣꯛ ꯂꯥꯡꯉꯣꯟ ꯈꯨꯗꯤꯡꯗ 만져나가다 예정에 ꯌꯥꯔꯕꯣ ꯑꯣꯖꯥ? ꯑꯗꯣ ꯌꯥꯗꯤ ꯌꯥꯔꯦ ꯀꯣ ꯑꯗꯣ ꯑꯩ ꯑꯃꯨꯛ ꯃꯇꯦꯛ ꯑꯃ ꯑꯃꯨꯛ ꯉꯪꯒꯦ ꯅꯣꯏ ꯑꯍꯨꯝ ꯄꯨꯛꯅꯤꯡ ꯆꯪꯅ ꯑꯃꯨꯛ ꯇꯥꯎꯀꯣ ꯑꯩꯅ ꯉꯪꯕ ꯂꯣꯏꯔꯀꯥꯟꯗ ꯅꯣꯏ ꯑꯍꯨꯝ ꯑꯃꯃꯝ ꯑꯃꯨꯛ ꯍꯧꯖꯤꯛꯀꯥꯟ ꯑꯗꯨꯃꯥꯏꯅ ꯀꯣ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯑꯃꯨꯛ ꯉꯪꯁꯤꯀꯣ ꯃꯄꯣꯛ ꯂꯥꯡꯉꯣꯟ ꯈꯨꯗꯤꯡꯗ 만져나가다 ꯂꯩꯖꯒꯦ ꯌꯥꯅꯤꯀꯣ ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯃꯃꯝ ꯁꯛꯑꯒ ꯀꯩꯅꯣ ꯇꯧꯕꯕꯨꯗꯤ ꯄꯨꯟꯅ ꯑꯗꯨꯝ ꯁꯛꯂꯛꯑꯣꯔꯥ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯥꯏ ꯄꯨꯟꯅ ꯁꯛꯑꯁꯦ ꯈꯣꯟꯗꯣ ꯂꯣꯏꯀꯣ ꯍꯣꯏ ꯌꯥꯔꯕ? ꯉꯥꯡꯉꯣ 1, 2, 3 मपोक लांगोन खुदिंदा 만져나가다 ꯂꯩꯖꯒꯦ ꯑꯣꯖꯥꯅꯦꯅ ꯏꯁꯩ ꯇꯥꯛꯏꯅꯦ ꯇꯧꯏꯗꯣ ꯃꯆꯦꯠ ꯑꯉꯥꯡ ꯃꯕꯨ ꯅꯨꯡꯉꯥꯏꯇꯧꯔꯝꯅ ꯃꯊꯤ ꯐꯥꯏꯕ ꯃꯤ ꯌꯥꯝ ꯃꯥꯜꯂꯦ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯗꯤ ꯏꯁꯩꯗꯣ
ꯇꯥꯛ ꯂꯥꯎ ꯇꯥꯛꯊꯣꯛꯑꯒ ꯂꯣꯏ ꯍꯩꯔ ꯂꯩꯕꯅ ꯐꯠꯇ꯭ꯔꯕ ꯋꯥꯏ ꯁꯪꯅ ꯅꯣꯡꯃꯗ ꯄꯨꯂꯞ ꯇꯥꯛꯑꯒ ꯑꯩꯈꯣꯏ ꯄꯨꯂꯞ ꯉꯥꯎꯗꯣ ꯁꯣꯛꯄꯨꯗꯤ ꯅꯣꯡꯃꯩ ꯈꯔ ꯇꯥꯛꯑꯒ ꯃꯃꯨꯠ ꯇꯥꯅ ꯇꯥꯕꯗꯨꯅ ꯐꯠꯇ꯭ꯔꯣ ꯑꯗꯨꯏꯁꯨ ꯍꯧꯖꯤꯛꯇꯩ ꯍꯧꯕꯅ ꯑꯗꯨꯝ ꯐꯠꯇ꯭ꯔꯣ ꯑꯗꯨꯝ ꯏꯁꯩꯗꯣ ꯑꯩ ꯃꯇꯦꯛ ꯑꯃ ꯁꯛꯂꯛꯀꯦ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯉꯨꯀꯣ ꯌꯦꯡꯉꯨꯀꯣ ꯅꯪꯁꯨ ꯃꯄꯣꯛ ꯂꯥꯡꯉꯣꯟ ꯈꯨꯗꯤꯡꯗ ꯆꯨꯝꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯇꯧꯗꯥꯏꯅꯦ ꯅꯠꯇꯦ ꯂꯣꯏꯔꯛꯄꯩꯗꯣ ꯀꯩꯅꯣ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯈꯤꯕꯅꯦ ꯑꯁ ꯅꯠꯇꯦ ꯂꯣꯏꯅꯃꯛꯀꯤꯗꯣ ꯂꯣꯏ ꯂꯥꯜꯂꯦ ꯀꯃꯥꯏꯅ ꯃꯄꯣꯛ ꯂꯥꯡꯉꯣꯟ ꯈꯨꯗꯤꯡꯗ ꯍꯥꯏꯒꯗꯕ ꯉꯁꯥꯏ ꯇꯥ ꯑꯗꯨꯃꯥꯏꯅ ꯏꯃꯨꯡ ꯆꯠꯄꯁꯨ ꯇꯥꯗꯦꯀꯣ ꯅꯪꯒꯤ ꯁꯣꯏꯕꯨꯗꯤ ꯇꯧ ꯃꯥ ꯍꯥꯏꯁꯨ ꯃꯃꯅꯤ ꯐꯤꯁꯦ ꯆꯣꯠꯂꯤ ꯇꯧꯋꯦ ꯅꯝꯊꯤꯅꯤꯕꯨ ꯅꯝꯁꯤꯜꯂꯒ ꯂꯣꯏ ꯊꯝꯃꯝꯃꯤ ꯁꯤ ꯐꯧꯗꯣꯛ ꯈꯣꯠꯇꯣꯛꯇꯅ ꯇꯧꯗꯦꯕ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯑꯁ ꯏꯃꯥ ꯌꯥꯝ ꯍꯩꯅꯗ꯭ꯔꯦꯗ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ ꯑꯁ ꯑꯩ ꯕꯣꯔꯤꯡ ꯌꯥꯝ ꯆꯨꯔꯦ ꯀꯩꯗꯧꯔꯒꯦꯕ ꯅꯠꯇꯦꯕ ꯏꯁꯩ ꯇꯝꯐꯝꯁꯤꯅꯅꯦ ꯃꯤꯁꯦ ꯑꯅꯧꯕꯁꯦ ꯂꯥꯛꯁꯜꯂꯅꯤ ꯑꯗꯒꯤꯗꯤ ꯑꯩꯅ ꯍꯥꯟꯅ ꯇꯥꯛꯈꯤꯕꯗꯣ ꯑꯗꯨꯗ ꯅꯝ ꯅꯩꯅꯔꯒ ꯑꯅꯧꯕꯗꯣ ꯂꯥꯛꯑꯕꯅꯤ ꯂꯩꯗꯣꯏꯅꯦꯕ ꯑꯩ ꯕꯣꯔꯤꯡ ꯌꯥꯝ ꯆꯨꯔꯦ ꯏꯃꯥ ꯀꯩꯅꯣ ꯅꯪ ꯑꯣꯖꯥꯅ ꯅꯪꯁꯦ ꯍꯩꯔꯦ ꯈꯪꯉꯕꯅꯤ ꯈꯪꯉꯕꯅꯦ ꯍꯥꯏꯕ ꯑꯗꯨꯃꯛꯇꯗ ꯀꯔꯤꯝꯇ ꯍꯦꯛ ꯇꯥꯛꯊꯗꯒꯩ ꯅꯪꯁꯦ ꯑꯗꯨꯝ ꯍꯥꯟꯅꯒꯤꯗꯨꯗ ꯑꯗꯨꯝ ꯅꯩꯔ ꯂꯩꯔꯤꯕ ꯍꯣꯏ ꯑꯗꯨꯝ ꯅꯩꯔ ꯂꯩꯔꯕꯅꯤꯅ ꯑꯩꯗꯤ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯍꯩꯒꯠꯂꯦ ꯑꯗꯣ ꯍꯥꯟꯅ ꯍꯩꯕ ꯆꯥꯡꯗꯨꯗꯒꯤ ꯑꯗꯣ ꯑꯅꯧꯕꯁꯤꯡꯗꯣ ꯂꯥꯛꯄꯁꯦ ꯕꯣꯔꯤꯡꯁꯦ ꯌꯥꯝ ꯆꯨꯕꯗꯣ ꯅꯩꯅ ꯂꯩꯕꯗꯨꯗ ꯑꯗꯣ ꯏꯃꯥ ꯁꯨꯃꯥꯏꯅ ꯇꯧꯒꯦ ꯑꯩꯗꯣ ꯑꯇꯣꯞꯄ ꯑꯣꯖꯥ ꯈꯔꯗꯁꯨ ꯆꯠꯅꯕ ꯇꯧꯒꯦ ꯏꯃꯥ ꯌꯥꯏꯌꯦ ꯍꯥꯏꯕꯗꯤ ꯏꯆꯥꯅ ꯑꯇꯣꯞꯄ ꯑꯣꯖꯥꯗ ꯆꯠꯂꯗꯤ ꯏꯆꯥ ꯏꯁꯩ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯨꯡꯉꯅꯤ ꯑꯗꯒꯤꯗꯤ ꯏꯆꯥ ꯐꯥꯎꯔꯅꯤ ꯑꯗꯣ ꯏꯃꯥꯅ ꯗꯨꯀꯥꯟꯗ ꯂꯥꯛꯄ ꯃꯤꯁꯤꯡꯗꯁꯨꯅꯦ ꯏꯆꯥꯗꯣ ꯏꯁꯩ ꯁꯛꯄꯤꯅꯤꯅ ꯌꯧ ꯂꯥꯎꯅ ꯍꯦꯛꯇ ꯁꯟꯗꯣꯛꯑꯣꯕ ꯍꯥꯏꯗꯣꯏꯅꯤ ꯍꯥꯏꯁꯨ ꯍꯥꯏꯔꯤꯅꯤ ꯅꯄꯥꯒ ꯑꯩꯒꯅꯅꯦ ꯏꯆꯥꯗꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗ ꯏꯆꯥꯗꯣ ꯏꯪꯁꯨ ꯇꯞꯄꯤꯀꯣ ꯏꯆꯥꯗꯤ ꯇꯞꯄꯦ ꯒ꯭ꯌꯥꯟ ꯇꯥꯖꯩ ꯅꯨꯄꯥ ꯅꯍꯥꯒꯤ ꯑꯗꯨꯝꯕꯩ ꯋꯥꯈꯜ ꯑꯃꯠꯇ ꯂꯩꯇꯦꯀꯣ ꯈꯟꯗꯦ ꯏꯃꯥ ꯈꯟꯗꯦ ꯃꯥꯒꯤ ꯏꯇꯦꯡ ꯄꯥꯡꯉꯒ ꯑꯗꯨꯝ ꯂꯩꯅꯤ ꯅꯨꯄꯥꯒ ꯀꯣꯏꯈꯤꯔꯣꯏ ꯃꯥꯅꯦ ꯏꯃꯨꯡꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯉꯒ ꯑꯗꯨꯝ ꯂꯩꯅꯤ ꯑꯗꯨꯅ ꯃꯤꯅꯁꯨ ꯏꯆꯥꯁꯦ ꯅꯨꯄꯥ ꯀꯣꯏꯖꯗꯕꯅꯤꯅꯅꯦ ꯑꯁ ꯅꯨꯡꯁꯤ ꯆꯝꯃꯤ ꯐꯩ ꯃꯥꯃꯨꯛ ꯊꯕꯛ ꯐꯕ ꯂꯩꯇꯦ ꯁꯤꯗꯕꯨꯅꯦ ꯑꯗꯣ ꯏꯃꯥ ꯑꯩ ꯏꯁꯩ ꯑꯇꯣꯞꯄ ꯑꯣꯖꯥꯗ ꯆꯠꯂꯦ ꯍꯥꯏꯕꯗꯣ ꯃꯣꯏ ꯑꯇꯩꯗꯗꯤ ꯈꯪꯍꯜꯂꯔꯣꯏꯒꯦ ꯈꯪꯍꯜꯂꯨꯅꯨ ꯇꯨꯃꯤꯟꯅ ꯆꯠꯀꯦꯕ ꯆꯠꯀꯗꯕꯅꯤ ꯑꯗꯨ ꯅꯪꯒꯤ ꯍꯦꯛ ꯅꯞꯅꯕ ꯀꯔꯤ ꯃꯥꯒꯤ ꯂꯤꯟꯊꯣꯏ ꯍꯥꯏꯕ꯭ꯔꯣ ꯑꯗꯨꯒꯗꯣ ꯄꯨꯔꯨꯅꯨ ꯃꯥꯅ ꯃꯁꯛ ꯐꯖꯕ ꯍꯦꯟꯕꯅꯤꯅꯅꯦ ꯃꯉꯣꯟꯗ ꯐꯪꯈꯤꯅꯦꯕ ꯐꯪꯈꯤꯗꯣꯏꯅꯤ ꯏꯃꯥ ꯐꯪꯗꯣꯏꯅꯤ ꯑꯗꯣ ꯃꯁꯛ ꯐꯖꯕ ꯅꯨꯄꯥ ꯈꯔꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯑꯩꯅꯅꯦ ꯑꯩꯗꯤ ꯅꯨꯄꯥ ꯀꯣꯏꯗꯦ ꯉꯥꯛꯇ ꯍꯥꯏꯀꯣ ꯏꯃꯥ ꯀꯣꯏꯁꯨ ꯀꯣꯏꯈꯤꯔꯣꯏ ꯀꯥꯏ ꯍꯥꯏꯔꯝꯕꯅꯦ ꯀꯣꯏꯕꯅꯦ ꯑꯁ ꯅꯨꯄꯥꯅꯒ ꯑꯗꯨꯝ ꯂꯧ ꯂꯥꯛꯄꯅꯦ ꯃꯥꯗꯤ ꯅꯪ ꯐꯪꯉꯤ ꯊꯕꯛ ꯑꯃ ꯆꯠꯄꯗ ꯃꯥꯅ ꯍꯦꯛꯇ ꯃꯥꯏ ꯅꯨꯄꯥꯗꯨꯒ ꯇꯧꯔꯒ ꯅꯪ ꯍꯦꯛꯇ ꯂꯧ ꯂꯥꯛꯑꯦ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯅꯪꯒꯤ ꯚꯔꯥ ꯁꯦꯞꯄꯨꯗꯤ ꯑꯣꯏꯌꯦꯕꯨ ꯑꯗꯣ ꯂꯝꯗꯝꯅꯔꯛꯇꯣꯏꯅꯦ ꯑꯩꯉꯣꯟꯗ ꯑꯩꯉꯣꯟꯗꯁꯨ ꯃꯥꯅꯦ ꯑꯩ ꯂꯝꯗꯝꯅꯔꯛꯀꯗꯣꯏꯅꯦ ꯍꯥꯏꯕ ꯑꯗꯣ ꯏꯃꯥ ꯑꯩ ꯃꯣꯏꯗꯗꯤ ꯈꯪꯍꯜꯂꯔꯣꯏꯒꯦ ꯅꯠꯇ꯭ꯔꯒꯗꯤ ꯃꯣꯏꯁꯨ ꯌꯥꯎꯒꯦ ꯍꯥꯏꯔꯛꯑꯒꯗꯤ ꯀꯩꯒꯨꯝꯕ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯍꯩꯗꯣꯛꯈ꯭ꯔꯗꯤ ꯑꯩꯅ ꯃꯀꯣꯛꯇ ꯂꯩꯔꯔꯣꯏꯕ ꯃꯅꯤꯡ ꯇꯥꯔꯛꯇꯣꯏꯅꯦꯕ ꯑꯗꯣ ꯑꯅꯧꯕ ꯑꯃ ꯂꯥꯛꯑꯦ ꯑꯗꯨꯗꯤ ꯀꯅꯥ ꯀꯩ ꯃꯃꯤꯡ ꯀꯧꯕ ꯃꯥꯅ ꯗꯣꯂꯤ ꯀꯧꯋꯦ ꯑꯣ ꯅꯪꯒ ꯑꯃꯨꯛ ꯄꯨꯜꯂꯛꯏ ꯍꯥꯏꯕꯗꯨꯔꯥ ꯍꯣꯏ ꯃꯥꯁꯨ ꯑꯇꯣꯞꯄ ꯑꯣꯖꯥꯗ ꯇꯝꯃꯨꯔꯒꯅꯦ ꯌꯥꯗꯗꯅ ꯂꯥꯛꯏ ꯃꯥꯜꯂꯦ ꯀꯩꯒꯤ ꯌꯥꯗ꯭ꯔꯤꯕ ꯑꯁ ꯈꯪꯗꯦ ꯃꯥ ꯃꯣꯏꯁꯦ ꯋꯥꯔꯤ ꯌꯥꯝ ꯂꯩꯕ ꯃꯥꯜꯂꯦ ꯃꯅꯨꯡꯗ ꯑꯩ ꯕꯣꯔꯤꯡ ꯌꯥꯝ ꯆꯨꯔꯤ ꯏꯃꯥ ꯑꯩ ꯑꯇꯣꯞꯄ ꯑꯣꯖꯥ ꯈꯔ ꯏꯃꯥꯅ ꯈꯔ ꯉꯥꯡꯅꯅꯕ ꯇꯧꯀꯣ ꯑꯩ ꯆꯠꯂꯒꯦ ꯏꯃꯥ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯈꯔ ꯄꯥꯊꯣꯛꯇꯅ ꯏꯁꯩ ꯈꯔ ꯑꯣꯔꯥꯏꯔꯨꯈꯤꯒꯦ ꯏꯃꯥ ꯆꯤꯟꯕꯤꯅꯕ ꯂꯩꯇ꯭ꯔꯦ ꯏꯃꯥꯏ ꯃꯃꯥꯡꯗꯒ ꯁꯥꯟꯅꯔꯨꯕ ꯁꯦꯟꯗꯟꯅ ꯃꯥꯏꯗ ꯀꯟꯒꯦ ꯍꯥꯏꯔꯛꯑꯅꯤ ꯍꯜꯂꯣ ꯇꯥꯕ꯭ꯔꯣ ꯏꯃꯥ ꯂꯥꯛꯄꯒꯤ ꯏꯁꯩ ꯑꯣꯔꯥꯏꯕ ꯁꯥꯕꯅꯦꯃꯤ ꯅꯪꯕ ꯑꯗꯣ ꯅꯪꯅꯅꯦ ꯑꯩ ꯀꯣꯂꯦꯖꯇꯒꯤ ꯍꯦꯛ ꯂꯧꯕ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯃꯌꯥꯗ ꯍꯦꯛꯇ ꯊꯝꯃꯝꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯌꯥꯔꯣꯏꯕ ꯑꯩꯗꯤ ꯂꯩꯀꯥꯏꯁꯤꯗꯅꯦ ꯑꯩꯗꯤ ꯒ꯭ꯌꯥꯟ ꯇꯥꯕꯤꯅꯤ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏꯅꯁꯨ ꯑꯩ ꯅꯨꯄꯥ ꯀꯣꯏꯁꯦ ꯈꯪꯗꯕꯅꯦꯕ ꯑꯗꯨꯅꯅꯦ ꯈꯔ ꯂꯥꯞ ꯊꯝꯕꯤꯔꯝꯃꯣꯕ ꯍꯣꯏꯕ ꯍꯣꯏ ꯍꯌꯦꯡꯁꯨ ꯎꯅꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯉꯥꯏꯈꯣꯀꯣ ꯑꯩꯈꯣꯏ ꯑꯣꯖꯥ ꯀꯣꯜ ꯇꯧꯔꯛꯑꯦ ꯉꯥꯏꯈꯣꯀꯣ ꯍꯜꯂꯣ ꯗꯥꯁꯅꯥꯝꯆꯥ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯩꯗꯤ ꯅꯨꯄꯥꯁꯦ ꯀꯣꯏꯗꯤꯌꯦ ꯍꯧꯖꯤꯛꯁꯦ ꯅꯨꯄꯥꯁꯦ ꯀꯣꯏꯅꯤꯡꯗ꯭ꯔꯤꯗ ꯑꯩ ꯀꯣꯏꯅꯤꯡꯗꯕꯩꯅꯦ ꯑꯗꯨꯒꯤꯅꯦ ꯑꯁꯦꯡꯕꯒꯤꯅꯦ ꯑꯩ ꯀꯣꯏꯅꯤꯡꯗꯦꯕ ꯑꯩ ꯅꯨꯄꯥ ꯀꯣꯏꯁꯨ ꯀꯣꯏꯗꯦ ꯀꯣꯏꯒꯦꯅꯁꯨ ꯈꯟꯗꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯥ ꯍꯣꯏ ꯑꯩꯈꯣꯏ ꯕꯥ ꯍꯣꯏꯅ ꯑꯩꯉꯣꯟꯗ ꯍꯣꯞ ꯌꯥꯝ ꯆꯥꯎꯅ ꯊꯝꯃꯤꯕꯀꯣ ꯏꯁꯩꯒꯤꯗ ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯅꯨꯄꯥ ꯀꯣꯏꯔꯨꯔꯒꯗꯤ ꯑꯩꯒꯤ ꯑꯦꯝꯁꯦ ꯄꯨꯔꯥ ꯐ꯭ꯂꯣꯞ ꯆꯠꯇꯣꯏꯅꯦꯕ ꯑꯩ ꯅꯨꯄꯥꯁꯦ ꯀꯣꯏꯗ꯭ꯔꯤꯕ ꯑꯗꯨꯅ ꯍꯣꯏ ꯍꯣꯏ ꯊꯝꯃꯦꯀꯣ ꯑꯗꯨꯗꯤ ꯍꯜꯂꯣ ꯑꯩꯈꯣꯏ ꯑꯣꯖꯥ ꯀꯣꯜ ꯇꯧꯔꯝꯕꯅꯤꯗ ꯏꯁꯩ ꯁꯛꯂꯛꯀꯦ ꯇꯥꯎꯀꯣ ꯑꯩꯅ ꯅꯪꯕꯨ
ꯅꯨꯡꯁꯤꯕꯗꯤ ꯁꯤꯗꯤꯅꯦ ꯋꯥꯔꯤ ꯑꯣꯏꯅ ꯈꯔ ꯂꯤꯒꯦ ꯍꯥꯏꯇꯥꯔꯦꯀꯣ ꯋꯥ ꯑꯣꯏꯅ ꯈꯔ ꯍꯥꯏꯒꯦ ꯅꯣꯏ ꯑꯍꯨꯝ ꯏꯁꯩ ꯍꯩꯔꯦ ꯍꯩꯕꯗꯤ ꯑꯗꯨꯕꯨ ꯍꯥꯟꯅ ꯇꯝꯕꯅꯤ나 ꯔꯥꯅꯤꯅ ꯈꯤꯇꯪꯗꯤ ꯁꯨꯔꯗ ꯍꯦꯜꯂꯤꯀꯣ ꯔꯥꯅꯤꯗꯤ ꯃꯤꯔꯛꯇ ꯊꯣꯛꯑꯒ ꯃꯤꯃꯥꯡꯗ ꯏꯁꯩ ꯁꯛꯄꯗ ꯐꯖꯅ ꯀꯤꯗꯦ ꯃꯁꯥ ꯅꯤꯛꯇꯅ ꯐꯖꯅ ꯇꯧꯕ ꯉꯝꯃꯦ ꯑꯗꯨꯇꯕꯨ ꯔꯥꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯣꯖꯥꯅ ꯅꯪꯉꯣꯟꯗ ꯍꯥꯏꯅꯤꯡꯕꯗꯤꯀꯣ ꯌꯥꯝ ꯍꯩꯔꯦ ꯏꯆꯥ ꯑꯗꯨꯕꯨ ꯁꯨꯔꯁꯦ ꯋꯥꯡꯅ ꯆꯤꯡꯉꯀꯥꯟꯗ ꯅꯪꯒꯤ ꯀꯥꯆꯤꯟ ꯌꯧꯗꯕ ꯌꯥꯎꯏꯀꯣ ꯁꯤ ꯌꯥꯗꯦ ꯁꯤ ꯁꯦꯝꯗꯣꯛꯇ꯭ꯔꯤꯉꯩꯗꯤ ꯍꯌꯦꯡ ꯃꯇꯨꯡꯗ ꯇꯨꯡ ꯀꯣꯏꯅ ꯆꯠꯂꯛꯑꯣꯏꯀꯣ ꯑꯗꯒꯤ ꯂꯤꯟꯊꯣꯏ ꯅꯪꯒꯤꯅ ꯍꯩꯗꯤ ꯌꯥꯝ ꯍꯩꯔꯦ ꯏꯆꯥꯁꯨ ꯑꯗꯨꯕꯨ ꯁꯨꯔꯁꯦ ꯋꯥꯡꯅ ꯆꯤꯡꯈꯠꯂꯛꯄꯁꯦ ꯈꯔ ꯋꯥꯠꯂꯤ ꯁꯤꯁꯤꯃ ꯅꯪ ꯌꯨꯝꯗ ꯇꯝꯃꯨꯀꯣ ꯑꯗꯒꯤ ꯗꯣꯂꯤ ꯅꯪꯁꯤꯅ ꯀꯩꯅꯣꯗ ꯅꯨꯄꯥ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯅꯪꯒꯤꯗꯤ ꯏꯁꯩꯁꯦ ꯍꯥꯟꯅ ꯅꯪꯅ ꯁꯤꯗ ꯂꯥꯛꯄꯗꯒꯤꯕꯨꯗꯤ ꯍꯧꯖꯤꯛꯅ ꯌꯥꯝꯅ ꯍꯩꯔꯦ ꯑꯗꯨꯕꯨ ꯁꯨꯔ ꯆꯤꯡꯉꯛꯄꯗ ꯃꯌꯥꯏꯗ ꯆꯦꯡ ꯈꯞꯄꯗꯧꯅ ꯑꯃꯨꯛ ꯅꯤꯛꯄ ꯃꯇꯥꯡ ꯌꯥꯎꯔꯛꯏꯀꯣ ꯅꯪꯒꯤꯀꯣ ꯁꯤ ꯌꯨꯝꯗ ꯈꯔ ꯇꯝꯃꯣ ꯑꯗꯨꯒ ꯁꯤꯒꯤ ꯂꯝꯁꯤꯗ ꯆꯪꯉꯛꯑꯒꯗꯤ ꯐꯖꯅ ꯃꯤ ꯑꯣꯏꯒꯦ ꯃꯥꯏ ꯄꯥꯛꯀꯦ ꯍꯥꯏꯔꯒꯗꯤ ꯑꯣꯖꯥ ꯒꯨꯔꯨ ꯃꯁꯛ ꯈꯪꯅ ꯆꯠꯄ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯅꯨꯄꯥ ꯅꯍꯥꯒꯤ ꯔꯥꯒ ꯅꯁꯥꯗ ꯊꯝꯕ ꯌꯥꯗꯦ ꯑꯣꯖꯥꯒꯤ ꯅꯨꯄꯥ ꯀꯣꯏꯗꯦ ꯀꯣꯏꯔꯣꯏꯗꯕꯅꯤ ꯀꯣꯏꯕ ꯌꯥꯗꯦ ꯏꯟꯊꯣꯏꯅꯗꯤ ꯀꯣꯏꯗꯥꯏꯅꯦ ꯈꯪꯗꯦ ꯑꯣꯖꯥ ꯉꯥꯡꯗꯦ ꯑꯣꯖꯥ ꯑꯩ ꯀꯣꯏꯗꯦꯗ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯕ ꯊꯝꯗꯦ ꯅꯨꯄꯥ ꯀꯣꯏꯕ ꯌꯥꯗꯦꯀꯣ ꯅꯨꯄꯥ ꯀꯣꯏꯕ ꯌꯥꯗꯦ ꯁꯤ ꯅꯨꯄꯥ ꯀꯣꯏꯔꯒꯗꯤ ꯑꯩꯅ ꯆꯪꯖꯜꯂꯤꯕ ꯏꯁꯩꯁꯤꯕꯨ ꯇꯝꯒꯗ꯭ꯔꯥ ꯑꯗꯨꯒꯤ ꯋꯥꯈꯜꯗꯨꯗꯕꯨ ꯈꯟꯒꯗ꯭ꯔꯥ ꯅꯣꯏ ꯃꯥꯏ ꯄꯥꯛꯄ ꯈꯔ ꯑꯗꯣ ꯑꯣꯖꯥ ꯋꯥꯒꯅꯤꯀꯣ ꯏꯁꯩꯁꯦ ꯃꯇꯦꯛ ꯃꯇꯦꯛ ꯇꯝꯗꯣ ꯁꯔꯛꯄꯗꯤ ꯃꯄꯨꯝꯗꯨꯃ ꯂꯣꯏꯅꯃꯛ ꯇꯝꯊꯣꯛꯄꯅ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯏꯁꯩ ꯃꯄꯨꯝ ꯍꯥꯏꯕꯁꯦ ꯃꯇꯦꯛꯅ ꯃꯄꯨꯝ ꯑꯣꯜꯂꯛꯀꯗꯕꯅꯤꯀꯣ ꯃꯇꯦꯛꯁꯤꯐꯥꯎ ꯅꯣꯏ ꯍꯧꯖꯤꯛ ꯉꯪꯕꯗ ꯁꯨꯔꯁꯦ ꯋꯥꯇꯛ ꯂꯩꯔꯤ ꯃꯄꯨꯝ ꯇꯝꯃꯒꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯅ ꯃꯇꯦꯛꯁꯦ ꯍꯥꯟꯅ ꯐꯖꯅ ꯍꯩꯔꯀꯥꯟꯗ ꯃꯄꯨꯝꯁꯦ ꯉꯁꯤ ꯃꯇꯦꯛꯁꯦ ꯅꯣꯏ ꯌꯨꯝꯗ ꯐꯖꯅ ꯑꯣꯔꯥꯏꯔꯛꯑꯣ ꯍꯌꯦꯡ ꯃꯇꯦꯛꯁꯦ ꯂꯣꯏꯁꯤꯜꯂꯁꯤ ꯍꯌꯦꯡꯗꯒꯤ ꯃꯈꯥ ꯆꯠꯊꯔꯁꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯉꯁꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ ꯁ꯭ꯋꯥꯏꯗꯀꯣ ꯏꯕꯦꯝꯃ ꯅꯪ ꯍꯜꯂꯛꯑꯕꯣ ꯌꯨꯝꯗ ꯏꯔꯦꯟꯁꯨ ꯂꯩꯔꯝꯃꯨꯀꯣ ꯕꯕꯥꯗꯣ ꯆꯥꯛ ꯆꯥꯕꯩ ꯀꯧꯁꯜꯂꯛꯑꯒꯦ ꯑꯩ ꯗꯨꯀꯥꯟ ꯆꯠꯂꯗꯣꯏꯅꯤ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯑꯩ ꯕꯤꯠ ꯌꯥꯝ ꯂꯩꯇꯦ ꯍꯥꯏꯕ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯏꯁꯩ ꯑꯣꯖꯥꯗꯣ ꯑꯗꯨꯅꯅꯦ ꯉꯁꯥꯏ ꯃꯣꯏ ꯑꯅꯤ ꯃꯃꯥꯡꯗꯅꯦ ꯑꯩꯅ ꯏꯁꯩ ꯁꯛꯄꯗꯣ ꯐꯗꯤ ꯌꯥꯝ ꯐꯖꯔꯦ ꯑꯗꯣ ꯑꯩꯅ ꯏꯁꯩ ꯁꯛꯄꯒꯤ ꯁꯨꯔꯗꯣ ꯑꯗꯣ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯌꯧꯁꯟꯕ ꯈꯤꯇꯪ ꯋꯥꯠꯂꯦꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏꯅꯦ ꯍꯥꯏꯕ ꯑꯩ ꯏꯆꯥꯗ ꯍꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯍꯩꯗꯅ ꯁꯤꯗ ꯃꯩ ꯃꯌꯥꯝꯗꯒꯤ ꯇꯣꯞꯇꯅꯤ ꯂꯩꯔꯤꯕ ꯑꯩ ꯏꯆꯥꯁꯤꯅ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯑꯩꯅ ꯇꯣꯞꯇꯅꯦ ꯑꯗꯩ ꯂꯩꯔꯤꯁꯦ ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯇꯣꯞꯇ ꯂꯩꯔꯤꯁꯤꯕꯨ ꯃꯥꯅ ꯍꯦꯛꯇ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤ ꯃꯥꯡꯗꯨꯗ ꯌꯧꯁꯜꯂꯤ ꯍꯥꯏ ꯌꯥꯕ꯭ꯔꯕ ꯁꯦ ꯏꯆꯥꯁꯤꯗꯤ ꯏꯃꯥ ꯌꯥꯝ ꯋꯥꯍꯩꯒꯦ ꯂꯩꯇꯦ ꯅꯪꯗꯤꯅꯦ ꯑꯇꯣꯞꯄ ꯑꯣꯖꯥꯗꯁꯨ ꯆꯠꯂꯤꯅꯤ ꯅꯃꯥꯟꯅꯕꯒ ꯄꯨꯜꯂꯛꯄ ꯃꯇꯝꯗ ꯅꯪꯅ ꯑꯗꯨꯝ ꯍꯦꯟꯗꯧ ꯂꯩꯔꯕꯅꯤ ꯍꯦꯟꯁꯨ ꯍꯦꯜꯂꯤꯅꯤ ꯏꯆꯥꯗꯤ ꯍꯦꯜꯂꯤ ꯀꯩꯅꯣ ꯈꯤꯇꯪ ꯃꯨꯔꯒ ꯊꯤꯕꯩ ꯋꯥꯅꯦꯕ ꯑꯗꯨꯕꯨꯗꯤ ꯅꯪ ꯂꯧꯕꯩꯅꯤ ꯀꯩꯅꯣ ꯃꯥꯅꯤ ꯑꯩꯒꯤ ꯏꯆꯥꯅꯅꯦ ꯍꯦꯜꯂꯦ ꯉꯥꯛꯇꯅꯤ ꯁꯦ ꯅꯪꯅ ꯁꯣꯏꯔꯁꯨ ꯏꯆꯥꯅ ꯍꯦꯜꯂꯤ ꯅꯪꯅ ꯂꯥꯜꯂꯁꯨ ꯏꯆꯥꯅ ꯍꯦꯜꯂꯤ ꯄꯨꯝꯅꯃꯛ ꯏꯆꯥꯅ ꯍꯦꯜꯂꯤ ꯏꯆꯥꯗꯤ ꯏꯆꯥꯅꯤ ꯑꯗꯣ ꯏꯃꯥ ꯑꯩꯈꯣꯏ ꯑꯣꯖꯥꯗꯒꯤ ꯑꯩ ꯍꯦꯟꯗꯕ ꯌꯥꯗꯕꯅꯤ ꯃꯥꯅꯦ ꯑꯣꯖꯥꯗꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯦꯟꯅ ꯆꯠꯀꯗꯕꯅꯤ ꯏꯆꯥꯅ ꯆꯠꯀꯗꯕꯅꯤ ꯍꯥꯏꯗꯤ ꯑꯣꯖꯥ ꯑꯇꯣꯞꯄꯗꯩ ꯑꯃꯨꯛ ꯆꯠꯀꯅꯤ ꯑꯗꯨꯝ ꯄꯥꯛꯆꯠ ꯆꯠꯂ ꯂꯣꯏꯔꯦ ꯍꯣꯏ ꯍꯧꯖꯤꯛꯇꯤ ꯆꯥꯛꯎꯝꯕ ꯑꯗꯩꯗꯤ ꯂꯣꯏꯅꯃꯛ ꯏꯁꯩ ꯅꯣꯡꯃꯥꯏꯁꯦ ꯂꯣꯏ ꯇꯧꯅꯔꯕꯅꯦꯕ ꯇꯧꯔꯦ ꯑꯗꯨꯗ ꯍꯦꯛꯇ ꯁ꯭ꯇꯦꯖꯇꯨꯗ ꯀꯥꯈꯠꯂꯒ ꯑꯩ ꯏꯁꯩ ꯈꯛꯇ ꯁꯛꯆꯒꯦ ꯍꯥꯏꯔꯒ ꯊꯣꯛ ꯍꯦꯛꯇ ꯏꯃꯥꯅ ꯄꯨꯒꯅꯤ ꯑꯩꯅ ꯄꯨꯒꯅꯤ ꯏꯃꯥꯅ ꯄꯩꯁꯥ ꯊꯥꯖꯤꯜꯂꯛꯀꯅꯤ ꯃꯤ ꯈꯣꯝꯃꯒ ꯂꯥꯟꯒꯅꯤ ꯑꯗꯒꯤ ꯃꯤꯅ ꯅꯪ ꯏꯁꯩ ꯍꯩ ꯍꯥꯏꯔꯒ ꯃꯤ ꯃꯃꯥꯡꯗ ꯍꯥꯏꯍꯟꯒꯅꯤ ꯁꯦ ꯆꯪꯉꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯅꯨ ꯈꯟꯗꯦ ꯆꯠꯂꯦ ꯀꯩ ꯃꯜꯂꯤꯅꯣ ꯏꯕꯦꯝꯃ ꯁꯤꯡꯖꯨ ꯆꯥꯅꯕꯅ ꯑꯣꯖꯥ ꯃꯅꯥꯛ ꯆꯠꯅꯕꯅ ꯑꯗꯨꯅ ꯐꯩ ꯁꯤꯡꯖꯨ ꯆꯥꯔꯒꯅ ꯏꯁꯩ ꯇꯝꯗꯅꯕ ꯃꯇꯝ ꯂꯦꯟꯅꯕ ꯑꯥ ꯀꯩꯅꯣꯝ ꯍꯥꯏꯕꯤꯒꯦ ꯀꯩꯅꯣ ꯔꯥꯅꯤꯗꯣ ꯑꯩ ꯉꯁꯤꯒꯤ ꯐꯣꯟ ꯇꯧꯕꯁꯤ ꯁꯨꯡꯄꯥꯏ ꯄꯥꯏꯗꯦ ꯈꯪꯉꯕ꯭ꯔꯥ ꯃꯥꯅ ꯇꯧꯔꯨꯕ ꯈꯛꯇꯅꯦ ꯑꯩꯈꯣꯏꯅ ꯄꯥꯏꯗꯣꯏꯁꯦ ꯑꯗꯩ ꯑꯩꯈꯣꯏꯅ ꯇꯧꯔꯨꯕꯁꯤꯅ ꯄꯥꯏꯔꯔꯣꯏ ꯍꯪꯖꯤꯜꯂꯒꯅ ꯑꯩꯈꯣꯏ ꯃꯥꯏ ꯃꯇꯦꯡ ꯄꯥꯡꯉꯤꯅꯦ ꯊꯕꯛ ꯇꯧꯔꯤꯅꯦ ꯊꯕꯛ ꯌꯥꯝ ꯁꯥꯗ꯭ꯔꯥ ꯄꯛꯇꯤ ꯄꯛꯇꯅ ꯑꯗꯒꯤ ꯃꯥꯅ ꯇꯧꯔꯤꯗꯣ ꯌꯦꯡꯉꯨꯅꯦ ꯅꯨꯄꯥꯁꯦ ꯀꯣꯏꯗꯕꯁꯦ ꯌꯥꯝ ꯁꯥꯏꯌꯦ ꯑꯧ ꯀꯣꯏꯔꯒ ꯀꯣꯏꯗ꯭ꯔꯒ ꯀꯣꯏꯗꯦ ꯍꯥꯏꯔ ꯂꯣꯏꯔꯦ ꯁꯤꯗꯩꯁꯤꯗ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯅꯪꯅꯁꯨ ꯍꯥꯟꯅ ꯇꯤꯟꯅꯔꯛꯄꯅꯤ ꯅꯣꯏ ꯍꯥꯟꯅ ꯇꯤꯟꯅꯔꯛꯑꯦꯗ ꯇꯤꯟꯅꯔꯛꯏꯅꯤ ꯏꯕꯦꯝꯃ ꯅꯪ ꯍꯥꯟꯅ ꯇꯤꯟꯅꯔꯛꯄꯅꯤ ꯈꯪꯉꯝꯅꯤ ꯃꯥꯗꯣ ꯆꯍꯤ 10 ꯍꯦꯟꯅ ꯀꯣꯏꯅꯕ ꯅꯨꯄꯥ ꯑꯃ ꯂꯩꯕꯗꯣ ꯈꯪꯕ꯭ꯔꯥ ꯍꯣꯏ ꯑꯗꯨ ꯀꯣꯏꯅ ꯃꯥꯅ ꯀꯩꯅꯣꯗꯣ ꯀꯣꯏꯗꯕ ꯑꯔꯦꯝꯕ ꯁꯥ ꯂꯩꯗꯨꯕꯣ ꯑꯣꯖꯥ ꯃꯃꯥꯡꯗꯗꯤꯅꯦ ꯑꯣꯖꯥꯅ ꯂꯨꯅ ꯇꯧꯕꯤꯅꯕꯅꯅꯦ ꯀꯣꯏꯗꯕ ꯌꯥꯝ ꯊꯤ ꯁꯥꯕꯅꯦ ꯍꯥꯏꯕ ꯑꯗꯨꯒꯅꯦ ꯑꯁ ꯈꯪꯗꯦ ꯑꯩꯗꯤ ꯌꯥꯝ ꯍꯩꯅꯗꯦ ꯑꯗꯨ ꯅꯨꯄꯤꯗꯣ ꯃꯁꯛꯅ ꯃꯔꯣꯝ ꯊꯤꯔꯤꯕ ꯑꯗꯨꯅ ꯍꯥꯏꯕ ꯌꯥꯝ ꯍꯩꯅꯗꯦ ꯑꯗꯨꯒꯅꯦ ꯈꯪꯕ꯭ꯔꯥ ꯀꯩꯅꯣꯝꯁꯨ ꯍꯥꯏꯕꯤꯒꯦ ꯏꯕꯦꯝꯃ ꯀꯩꯅꯣ ꯔꯥꯅꯤꯗꯣ ꯈꯪꯕ꯭ꯔꯥ ꯅꯨꯄꯥ ꯎꯅꯩꯗꯅ ꯃꯥꯁꯦ ꯂꯥꯞꯅ ꯆꯠꯂ ꯎꯅꯕꯅꯦꯕ ꯑꯗꯨꯗꯨꯒꯅꯦ ꯃꯌꯨꯝꯒꯤ ꯃꯤꯗꯗꯤ ꯎꯅꯗꯕ ꯁꯥꯗꯣꯏꯅꯦꯕ ꯑꯁ ꯈꯪꯗꯦꯗ ꯑꯩꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯒꯁꯦ ꯄꯨꯔꯥ ꯃꯥꯅꯅꯦ ꯑꯣꯖꯥ ꯃꯃꯥꯡꯗꯅꯦ ꯈꯪꯗꯦ ꯅꯨꯄꯥ ꯌꯥꯝ ꯀꯣꯏꯕꯤꯕ ꯃꯥꯜꯍꯜꯂꯦ ꯍꯥꯏꯕ ꯈꯪꯗꯦ ꯑꯩꯗꯤ ꯌꯥꯝ ꯍꯩꯅꯗꯦ
ꯁꯛꯇꯦ ꯃꯥ ꯑꯗꯣ ꯃꯥꯗꯤ ꯏꯁꯩ ꯂꯣꯟꯅꯁꯨ ꯇꯝꯕ ꯃꯥꯜꯂꯦꯕꯀꯣ ꯑꯗꯣ ꯏꯕꯥꯅꯤꯁꯨ ꯈꯔ ꯍꯣꯠꯅꯔꯁꯦ ꯍꯣꯏ ꯍꯣꯠꯅꯁꯦ ꯃꯥꯅ ꯍꯦꯟꯈ꯭ꯔꯅꯤ ꯍꯥꯏꯕ ꯍꯣꯏ ꯑꯗꯣ ꯆꯠꯅꯕ ꯇꯧꯁꯣ ꯍꯣꯏ ꯑꯣꯖꯥꯗꯅꯅꯦ ꯏꯁꯩꯗꯨꯅ ꯃꯔꯣꯟ ꯑꯃꯅꯦ ꯇꯥꯛꯅꯤꯡꯒꯨꯝ ꯇꯥꯛꯅꯤꯡꯗꯒꯨꯝ ꯒꯤꯇꯔ ꯃꯔꯤꯁꯤꯁꯨ ꯌꯥꯗ꯭ꯔ ꯃꯥꯜꯂꯦꯅꯦ ꯁꯤ ꯑꯌꯥꯕ ꯑꯃ ꯂꯩꯊꯣꯛꯂꯨꯔꯦ ꯏꯆꯥꯒꯤ ꯁꯛꯂꯒꯦꯀꯣ ꯑꯁꯤꯒ ꯂꯩꯈꯠꯀꯦ ꯑꯣꯖꯥ ꯑꯩꯅ ꯍꯟꯗꯛ ꯑꯅꯧꯕ ꯑꯃ ꯆꯠꯂꯨꯕꯗꯣ ꯑꯍꯨꯝꯅꯤꯗꯅ ꯑꯃꯒꯤ ꯍꯥꯟꯅ ꯁꯛꯂꯒꯦꯀꯣ ꯁꯦ ꯈꯣꯏ ꯊꯨꯝꯂꯕ ꯈꯣꯟꯖꯦꯜꯁꯤꯅ ꯅꯪꯒꯤ ꯄꯣꯊꯥꯐꯝ ꯈꯪꯗ ꯂꯩꯔꯦ ꯑꯩꯅ ꯃꯌꯥꯏ ꯀꯥꯔꯕ ꯅꯪꯒꯤ ꯋꯥꯍꯩ ꯀꯌꯥ 이런 하플레 가얏 품바 해석 우르베 호에기 삭한베 술지 그만이 되고야 ꯑꯩꯗꯤ 이마디 야부 웅바 까우이 이세 콘진세 따바다 아마가 생각해 아이고 아마 낭나 나마나비다 이세 프로그램 방나바 납산나루바도 ꯑꯗꯨꯝ 이세도 생각해세 세 ꯑꯗꯨꯅꯅꯦ ꯈꯤꯇꯪ ꯁꯤꯡꯉꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜꯒꯤ ꯇꯥꯏꯞꯇ ꯑꯃ ꯁꯤꯡꯉꯦ ꯁꯦ ꯃꯥꯂꯪꯅ ꯂꯤ ꯂꯤ ꯍꯨꯝꯂꯛꯂꯦ ꯐꯧꯅꯥꯅ ꯋꯥꯏ ꯋꯥꯏ ꯂꯥꯎꯔꯛꯂꯦ ꯃꯥꯂꯪꯅ ꯂꯤ ꯂꯤ ꯍꯨꯝꯂꯛꯂꯦ ꯐꯧꯅꯥꯅ ꯋꯥꯏ ꯋꯥꯏ ꯂꯥꯎꯔꯛꯂꯦ 이차도 ꯌꯥꯝ ꯍꯩꯔꯦ ꯇꯝꯕꯗ ꯉꯥꯏꯔꯤ ꯍꯩꯕꯅ ꯍꯥꯜꯂꯦ ꯑꯩ ꯁꯨꯔꯁꯦ ꯆꯦꯟꯖ ꯇꯥꯛ ꯇꯥꯛ ꯇꯧꯔꯝꯒꯅꯤꯅꯦ ꯇꯧꯏ ꯑꯗꯨꯒ ꯑꯃꯒ ꯁꯜꯂꯛꯀꯦꯁꯦ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯈꯤꯕꯁꯦ ꯊꯋꯥꯏ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯌꯥꯎꯅ ꯅꯨꯡꯉꯥꯏꯇꯦ ꯃꯥꯅ ꯍꯦꯟꯈꯤꯕꯁꯦ 누가이때 아생이 누가이때 ꯀꯩꯅꯣ 이차ꯗꯤ ꯑꯁꯦꯡꯕꯩ ꯅꯨꯡꯉꯥꯏꯇꯕ ꯁꯛꯏꯔꯣ 누가이때 아생이 누가이때 마는네 ꯑꯩꯉꯣꯟꯗꯒꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇꯅꯦ ꯁꯦ ꯁ꯭ꯇꯦꯖꯇꯅꯦ ꯁꯛꯃꯤꯟꯅꯔꯦ ꯈꯜꯂꯣꯕ ꯏꯁꯩꯁꯦ ꯃꯥꯁꯦ ꯀꯧꯊꯣꯔꯛꯑꯅꯤ ꯃꯥꯗꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯁꯦꯂꯤꯕ꯭ꯔꯤꯇꯤꯅꯦ ꯑꯐꯥꯎꯕꯤꯅꯤꯅꯅꯦ ꯃꯤ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯑꯗꯨ ꯂꯤꯟꯊꯣꯏ ꯀꯧꯊꯣꯔꯛꯄ ꯃꯇꯝꯗ ꯃꯤ ꯃꯌꯥꯝꯁꯤꯅ ꯈꯨꯕꯥꯛꯁꯦ ꯍꯧ ꯍꯧ ꯈꯨꯅꯔꯦꯗꯣ ꯑꯩꯗꯤꯏꯟꯁꯇꯥꯒ꯭ꯔꯥꯝꯁꯨ ꯐꯥꯎꯗꯕꯅꯤꯅ ꯀꯩꯒꯨꯝꯕꯗꯁꯨ ꯐꯥꯎꯗꯕꯅꯤꯅ ꯑꯩꯗꯤ ꯀꯅꯥꯝꯇꯅ ꯑꯣꯟꯖꯟꯕꯤꯔꯒ ꯀꯦꯃꯦꯔꯥꯒ ꯊꯥꯕꯤꯔꯛꯇ꯭ꯔꯦꯗꯣ ꯃꯉꯣꯟꯗꯗꯤ ꯃꯤ ꯃꯌꯥꯝꯁꯤꯅ ꯂꯤꯟꯊꯣꯏ ꯐꯣꯇꯣ ꯑꯝꯇ ꯀꯥꯞꯃꯤꯟꯅꯁꯦ ꯇꯧꯔꯦꯗꯣ 인스타그램ꯒꯤ ꯁꯦꯂꯤꯕ꯭ꯔꯤꯇꯤꯅꯤꯅ ꯑꯩꯉꯣꯟꯗꯗꯤ ꯇꯧꯗ꯭ꯔꯦꯗꯣ ꯊꯋꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯅ ꯁꯤꯗ ꯍꯦꯟꯈꯤꯕꯁꯦ ꯏꯃꯥ ꯁꯨꯃꯥꯏꯅ ꯇꯧꯁꯦ ꯑꯩꯁꯨ ꯁꯥꯎꯅꯤꯡꯉꯤꯅꯦ ꯑꯩꯒꯤꯁꯨ ꯐꯣꯇꯣ ꯁꯨꯠ ꯈꯔ ꯇꯧꯅꯕ ꯇꯧꯁꯦ ꯄꯩꯁꯥ ꯄꯤꯔꯒ ꯅꯪꯒꯤꯁꯨ ꯄꯩꯁꯥ ꯄꯤꯔ ꯇꯧꯖꯦ ꯍꯥꯏꯔꯣ ꯍꯣꯏ ꯇꯧꯊꯣꯛꯑ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨꯅ ꯐꯅꯤ ꯍꯣꯏ ꯃꯥꯅ ꯍꯦꯛ ꯇꯧꯕ ꯊꯕꯛꯇꯣ ꯏꯆꯥꯅ ꯍꯦꯛꯇ ꯆꯣꯞ ꯍꯦꯟꯅ ꯇꯧꯒꯗꯕꯅꯤ ꯍꯦꯟꯗꯕ ꯌꯥꯗꯦ ꯏꯃꯥ ꯑꯗꯣ ꯑꯩꯒꯤ ꯏꯆꯥꯁꯦ ꯅꯪ ꯈꯤꯇꯪ ꯊꯤꯔꯝꯕꯅꯦꯕ ꯊꯤꯔꯝꯕꯁꯤꯗꯅꯦꯕ ꯑꯩꯅꯅꯦ ꯊꯤꯔꯝꯕꯁꯦ ꯑꯗꯣ ꯏꯆꯥꯗꯤ ꯅꯨꯄꯥ ꯀꯣꯏꯗꯕꯅꯤꯅ ꯏꯆꯥꯅ ꯑꯗꯨꯝ ꯂꯣꯏ ꯀꯣꯏꯗꯦ ꯍꯥꯏꯕ ꯅꯨꯄꯥꯁꯨ ꯀꯣꯏꯗꯦ ꯑꯩꯁꯦ ꯐꯔꯕꯅꯦ ꯍꯥꯏꯕ ꯏꯃꯥ ꯅꯠꯇꯦ ꯌꯦꯡꯉꯨꯅꯦ ꯑꯩꯗꯤ ꯂꯤꯟꯊꯣꯏꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯕ ꯑꯩꯅ ꯈ꯭ꯋꯥꯏꯗꯩ ꯁꯥꯎꯅꯤꯡꯕꯁꯦ ꯂꯤꯟꯊꯣꯏꯅꯦꯕ ꯍꯣꯏꯕ ꯁꯥꯎꯅꯤꯡꯉꯦꯕ ꯑꯩ ꯍꯣꯏ ꯑꯗꯣ ꯔꯥꯅꯤ ꯃꯥ ꯏꯁꯩ ꯁꯛꯑꯝꯃꯤꯔꯣ ꯗꯣꯂꯤ ꯅꯪ ꯂꯥꯛꯏꯔꯥ ꯍꯣꯏ ꯆꯪꯉꯣ ꯑꯩ ꯏꯆꯥꯁꯦ ꯁꯤ ꯏꯁꯩꯁꯦ ꯊꯋꯥꯏ ꯌꯥꯎꯈꯤꯕꯅ ꯏꯁꯩ ꯁꯛꯇ꯭ꯔꯦ ꯀꯩꯅꯣ ꯆꯪꯁꯤꯜꯂꯛꯑꯣ ꯈꯔ ꯈꯪꯕ꯭ꯔꯥ ꯂꯤꯟꯊꯣꯏꯅꯅꯦ ꯗꯣꯂꯤ ꯃꯣꯏꯒꯤ ꯔꯥꯅꯤꯗꯣ ꯌꯥꯝ ꯑꯔꯦꯝꯕ ꯁꯥꯏ ꯑꯗꯒꯤ ꯅꯨꯄꯥꯁꯤ ꯎꯅꯔꯨꯔꯒ ꯊꯤꯜꯂꯛꯄꯁꯦ ꯂꯥꯞꯅ ꯊꯤꯜꯂꯒ ꯀꯩꯅꯣ ꯑꯩ ꯀꯩꯅꯣ ꯃꯥꯅ ꯉꯥꯡꯉꯤꯗꯨꯕ ꯑꯩ ꯀꯣꯏꯗꯅ ꯀꯩꯅꯣ ꯃꯥ ꯉꯥꯡꯉꯤꯗꯨꯕ ꯑꯩꯗꯤ ꯍꯥꯏꯕ ꯈꯪꯕ꯭ꯔꯥ ꯔꯥꯅꯤꯗꯤ ꯀꯣꯏꯗꯕꯅꯤ ꯃꯥꯗꯤ ꯅꯨꯄꯥꯅ ꯍꯥꯏ ꯋꯥꯈꯜ ꯂꯩꯇꯕꯅꯤꯅ ꯏꯆꯥ ꯅꯪꯕꯨ ꯀꯣꯏꯕ꯭ꯔꯣ ꯑꯩ ꯀꯣꯏꯗꯦ ꯏꯃꯥ ꯑꯩ ꯀꯣꯏꯗꯦ ꯅꯪ ꯈꯪꯉꯣꯏꯗ꯭ꯔꯣ ꯑꯩ ꯏꯃꯦꯖꯁꯤꯅ ꯎꯗ꯭ꯔꯤ ꯑꯩ ꯏꯆꯥꯗꯤ ꯅꯣꯡꯃꯗ ꯑꯩ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕ꯭ꯔꯥ ꯐꯣꯟꯗ ꯂꯥꯏꯔꯤꯛ ꯄꯥꯕ ꯏꯁꯩ ꯄꯥꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯥ ꯍꯥꯏꯒꯦꯕ ꯃꯥꯅꯅꯦ ꯈꯪꯕ꯭ꯔꯥ ꯔꯥꯅꯤꯗꯣ ꯑꯇꯣꯞꯄ ꯑꯣꯖꯥꯗꯁꯨ ꯏꯁꯩ ꯆꯠꯄ ꯃꯥꯜꯂꯤ ꯑꯩꯈꯣꯏꯁꯨ ꯇꯝꯁꯤꯅ ꯍꯥꯏꯔꯤꯕ ꯃꯥꯗꯤꯅꯦ ꯏꯃꯥ ꯑꯩꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛꯇ ꯃꯥꯅꯅꯦ ꯑꯗꯨꯝ ꯌꯦꯛꯆꯥꯏ ꯊꯤꯡꯒꯥꯏꯗꯨꯒꯤ ꯑꯩꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛꯇ ꯃꯥꯅ ꯍꯦꯟꯗ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜꯗ ꯂꯩꯕꯅꯦꯕ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝꯕꯁꯦ ꯀꯩꯝ ꯂꯩꯇꯦ ꯏꯆꯝ ꯆꯝꯅ ꯃꯥꯁꯦ ꯏꯃꯥꯟꯅꯕꯤ ꯑꯃꯅꯦꯅ ꯈꯜꯂꯤꯅꯦꯕ ꯍꯣꯏ ꯉꯔꯥꯡꯅꯦ ꯈꯪꯕ꯭ꯔꯥ ꯏꯃꯥ ꯔꯥꯅꯤꯗ ꯑꯣꯖꯥꯅ ꯅꯪꯗꯤ ꯏꯁꯩ ꯁꯛꯄꯗ ꯀꯥꯆꯤन ꯀꯣꯏꯌꯥ ꯌꯧꯗꯦ ꯍꯥꯏꯕꯗꯣ ꯂꯤꯟꯊꯣꯏꯅ ꯍꯔꯥꯎꯔꯤꯅꯦ ꯍꯥꯏꯕ ꯀꯩꯅꯣꯗꯣ ꯅꯣꯛꯏꯕ ꯃꯥꯅ 이마, 아이고 예ꯡ진ꯕ ꯉꯥꯛꯇ. 이차ꯁꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯇꯧꯔꯤꯁꯦ ꯑꯩ ꯑꯣꯖꯥꯗ ꯍꯥꯏꯒꯦꯁꯦ ꯁꯦ ꯅꯪ ꯑꯣꯖꯥꯗ ꯍꯥꯏꯒꯦ ꯁꯦ ꯑꯩ ꯏꯆꯥ ꯀꯩꯗꯧꯕꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯅꯣ ꯁꯦ
Kaino, usada ayo. Ay maga tunma pamdiye. Hagi asigi kapi. Asigi mo kapi si. Aduga khambra. Nang nupa wari dum sana leibra ba. Kaino hasiba. Ay bu sanabro ima. Linthoi na ne. Kaino ai sa din nupa na hagi wakan ju leijaba nate. Hangde ima Asa leije imagi mateng pangdana leiribani. Ay khoi ma kai hai Linthoi na ne khambra. Rani bala do magi nick bel do 24 hour dum hapaga lei mana thai chakjila tabada nupa ma khon tai ba. Mi isaigi somda taadana dum chaliba adedi isaigi nupa na sakpa timing do aduda mana tabo oiramgani ba. Khangdi. Adu mana nupa ga wari sanai kaina ai Aduni ai sa din nupa koi da bade. Isai taraga sakpa ni haba. Lai poti ai akhoi gi lamjida se ai isa jing phai ngaktani se. Aina ju hai bhangbra. Phadana kalai ba oiram Rani Oiram de gani ma. na hawai de pule yam pha bani na pa na ha koi da bani yam liam bani na hai ba ko adu mana haijin hai ni tok san nei ni sunga ya de mana hai ba. Hoi se ima wa haige nangane linthoi ha bana tro. Mani linthoi ya ba. Adugi nupidugane kaino tawdoi sarakpudine se su ore ojana birunu. Onjena Kai oirigi ma kai oirigi Aduni haise. oirigi kari somte khaluna se nagi na mane bi doli je ma je kane pullaga ni hekna nungai laitho Bana Instagram da celebrity oire na kadawdoino natra. Adu ai kanam hage ba. Hairo. Oza na ne isai ji phajana tak ta bani na nang di hai ju hai ai gi oza ma sa do nang oi bi hai ba. ai sa oza kadro ba Ai loire bani noi ba. Loire ma. manam namage se icha doli su namage mama na Hore ne oza ma sa hore nang gi video isai chap kan ai video se nam ge ko Nang kada bani. ima wa haige section wa haige horen nangna tamuba mayamdo toke to thomjalu Mana masa zo ina masak sallu sinema. toke da saksan ga dani maramdi ma mi gi mamang da moi manak to da ma dumai tawdi nangna isai haiba tadoiba Chingde ba. adi ado nangi ne malem hai kan na khutum amatak ta thin kat pado to bya di khangbra to bya di ko duka sai sai ngai di thawai hak chang yauna nupana hadi yeng bya di ko Yengoi. yeng bya de icha ti mar mok pini ko nupana hagi wakhan chang bya de se isai ne sana sa kan nupa de yeng ga to thawar di ne mine hen gi doiba Henju hengi doine bu koi ma. Ado. Mine ne yerungumba daidi sangongumba se am piri e. piri thoge da loksla yaroi se sigi line ji da changa ba sai gi line ji da changa ba mine ne por ama bi rak padane amma ta sabe adi amma ta sabe adi ko ja dole su khangu loksan ba dia bra. Dali da lai pisal lage. loksan be ai aduga imba sa thoke aduga Gang da smiley chohla ga sa thoka. ya adu dumai ta goda bani sai hai bes da bu phanade adu na bu imana ja da pu phataba taini Mani ma sidine dole nangna akhoi ma da phatana khangano bako haidi isai gi lamsida la ga di ko khar smile. mani imadi ne imadi yamna migi noida solakadabado imasina phattabasna imana phattabasna hana nakuktuda chuhoragadi noi ngakthoktoineba ngakthoktoribane ba ngakthoklo ba ina imana tawrise Hoi se yare se satlage se. Imana hai brani na hai wa je se. mane nagi oza masa rani ko nagi oza masa mana haipa pot nang ingadabani adu tata nang mi oigadabani Satlage ba yare ba. adu nang kauni ko Hoi ba. se ima waike ane mana phada bi sai to thokto saksalakane thok yo atok moi manak nak palina kangidana Chalagi ko ma. Tasla da. Lagi ja ai ma. ho hauzik isai khudol tambina bagidamakta rani lengkhat pirau Mayam aidi kaisu khangja hijaba nachade mayamna aigi saida soikiba lankhiba yauragasu apangma nachalni nauni khandana ngakpiyo mayam sai haujarage Kanamtasu nawalogde Eina Kanamtasu taningde Eina Kanamtasu yengningde Eina Kanamtasu nawalogde Eina Afok sai hai gesu haizo Aingonagi henba kanamta laite Afok sai hai gesu haizo Aingonagi henba kanamta laite Nawalogde Chami nawalogde Aina chakningde Aina nukside Amadu ka na badane ya waliko Aina karimta nukside Thank you.
ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯉꯁꯤ ꯑꯅꯤꯁꯨꯕ ꯏꯁꯩ ꯑꯃ ꯑꯩ ꯃꯌꯥꯝꯗ ꯂꯥꯟꯊꯣꯛꯆꯒꯦ ꯃꯗꯨꯗꯤ ꯑꯩꯒꯤ ꯍꯦꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄ ꯆꯥꯔꯦ ꯆꯥꯃꯤꯟꯅꯔꯛꯄ ꯁ꯭ꯀꯨꯜ ꯇꯝꯅ ꯇꯝꯃꯤꯟꯅꯔꯛꯄ ꯏꯁꯩꯒꯤ ꯂꯝꯗꯁꯨ ꯏꯁꯩꯒꯤ ꯑꯣꯖꯥ ꯑꯃꯠꯇꯗ ꯄꯨꯟꯅ ꯇꯝꯃꯤꯟꯅꯔꯛꯄ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯂꯤꯟꯊꯣꯏ ꯃꯌꯥꯝꯅꯁꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪꯅꯔꯝꯃꯅꯤ ꯂꯤꯟꯊꯣꯏ ꯀꯩꯅꯣꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯃꯌꯥꯝ ꯀꯥꯈꯠꯄꯤꯔꯛꯑꯣ ꯂꯤꯟꯊꯣꯏ ꯈꯪꯅꯤꯗꯅ ꯅꯪ ꯅꯨꯡꯉꯥꯏꯅꯤꯗꯅ ꯂꯤꯟꯊꯣꯏ ꯏꯁꯩ ꯑꯃ ꯗ꯭ꯔꯦꯠ ꯇꯧꯔ ꯁꯛꯑꯁꯤꯀꯣ ꯃꯌꯥꯝ ꯃꯥꯁꯦ ꯑꯩꯒ ꯄꯤꯛꯏꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯦ ꯃꯌꯥꯝꯁꯨ ꯈꯪꯖꯟꯕꯤꯍꯧꯔꯣ ꯌꯥꯔꯕ ꯍꯧꯔꯁꯤꯀꯣ ꯖꯦꯠ ꯁꯥꯞꯇ ꯁꯛꯑꯁꯤꯀꯣ ꯃꯄꯣꯛꯂꯥꯡꯉꯣꯟ ꯈꯨꯗꯤꯡꯗ 만져나가다 레이저게 ꯑꯁꯤꯗꯤ ꯏꯁꯩ ꯑꯃ ꯊꯣꯛꯂꯒ ꯁꯛꯆꯟꯒꯦ ꯅꯈꯣꯏ ꯈꯨꯟꯒꯤ ꯊꯣꯡꯒꯥꯟꯗꯅꯤ ꯑꯩꯅ ꯅꯪꯕꯨ ꯌꯦꯡꯖꯕ ꯅꯈꯣꯏ ꯈꯨꯟꯒꯤ ꯈꯨꯟꯖꯤꯟꯗꯅꯤ ꯑꯩꯅ ꯅꯪꯕꯨ ꯂꯥꯛꯆꯕ ꯀꯩꯁꯥꯝꯊꯣꯡ ꯈꯨꯟꯒꯤ 이따와 아이를 난 따제래 그sap통 콘디 있자와 아이를 난 따제네 아이걸 큰길에 싸매요 낭어다 녹나리 레까이 낙달라이 나라가 이까이 강만데 그sap통 콘디 있자와 아이를 난 따제네 아이걸 큰길에 싸매요 낭어다 녹나리 레까이 낙달라이 나라가 이까이 강만데 ꯃꯌꯥꯝ ꯑꯩ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯏꯁꯩꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯁꯩꯒꯤ ꯃ꯭ꯌꯨꯖꯤꯛꯁꯦ ꯈꯔ ꯑꯩꯉꯣꯟꯗ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ ꯋꯥꯠꯂꯦ ꯑꯗꯨꯅ ꯊꯦꯛꯀꯤ ꯃꯌꯥꯝ ꯌꯥꯔꯦ ꯂꯥꯎ ꯆꯠꯁꯤ ꯂꯥꯎ ꯑꯗꯨꯅꯦ ꯐꯖꯔꯦ ꯀꯩꯅꯤꯒꯦ ꯁꯛꯁꯤꯡꯁꯤꯒ ꯑꯩ ꯃꯉꯥꯏꯔꯦꯅ ꯅꯥꯄꯜ ꯀꯥꯖꯕꯤꯒ ꯇꯧꯔꯤ ꯌꯨꯝꯗ ꯌꯥꯝ ꯊꯨꯅ ꯑꯝꯇ ꯆꯠꯆꯍꯧꯔꯒꯦꯗ ꯑꯩ ꯇꯜꯂꯤ ꯌꯥꯝ ꯑꯩꯒꯤꯁꯦ ꯑꯣꯖꯥ ꯃꯆꯥꯅ ꯍꯣꯏ ꯇꯧ ꯉꯁꯥꯏꯁꯤꯕꯨꯅꯤ ꯌꯥꯔꯕ ꯁꯤ 어제 뭔가 보통 값에 ꯀꯥꯞꯄꯣ ꯂꯤꯟꯊꯣꯏ ꯉꯁꯥꯏ ꯏꯁꯩꯗꯗꯤ ꯑꯩꯅ ꯅꯩꯔꯛꯏꯔꯕ ꯈꯨꯝꯕ ꯉꯝꯗ꯭ꯔꯤꯔꯕ ꯑꯣ ꯍꯨꯔꯥꯟꯕꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯈꯔ ꯆꯠ ꯈꯣꯠꯇꯅ ꯇꯧꯔꯒ ꯄꯥꯕꯨꯡ ꯃꯃꯥꯡꯗ ꯌꯥꯝ ꯑꯍꯩꯕ ꯁꯥꯕꯗꯣ ꯍꯧꯖꯤꯛꯇꯤ ꯈꯣꯡꯀꯥꯝ ꯀꯥꯟꯊꯣꯛꯄꯗ ꯑꯩꯅ ꯍꯦꯜꯂꯝꯃꯅꯤꯅꯦ ꯊꯨꯝꯃꯨꯔꯦꯡ ꯑꯅꯤꯁꯤꯗꯤ